Good morning, Mayam Kurumzari, Notice Window TV na Yukuning Sandok Riba, News Analysis Program dam yang tabi punmang pu Tuxumangan Sanataram Noxari, Nasimani for the phone riba Tongan Tonga pauses in the riba, Murray Pau Krakana with the study of the election don't libere me, I'm not talking on the Sakanaraba, Mingon Panjarabada, was a Wakim Samzai, CBD Kanglipaki Mira, was out of Noxeriza. Zahan Masidikoi Nasi pauses in the riba, pausing a secret carry no habit, Hambita Zatulozage, and the quick in Haroli Totanga, MSN cookie, Zo social. CO apigani Kukizo CO Singda National Highway da free movement Lahena Bak Kangan Kraiba Pau Aduga Speaker Setabata Amichaga Unadri Dugu MLA Mayam Delay the Fashina Kraiba Pom Suyauri Aduga Manipur Dasu Timber Mafia Lairabra Police Headquarter Amadi Raja Baban Ras Baban Mamang Founders Saurab Uzaugi Kaya Purak Poleptri Forest Department Una Usina Dribra Highway Power Sinuza Aduga Kugi Whale and Powder, encroacher singing Matakta for Sudan Rungi Lengaki eviction, Tankal Ketel Amasung, MJ Binuda Masamasana Sido Nari, Zulai Kuntrada, Mahudna Sindona Dharmasalada, Mepam Pangtoka the Rihava Pony Aduga. Higher secondary school singing Fibam was asking a Kongang Sangsili, Mahiroshin like Tambu High Have a Pause in Aduga. Sanga Express, illegal immigrants sing Masakandok Pada, not Nasatkadaba. SOP sing Kangan Kre, Mitop Kando Namba, Police na Tabak Lokatle, Aduga Matau Tarabadi, Matang Pangani, Rambai Tangol. Nasi high pausing senior the lady will see, the Hanbagion election in live for in Sikogi, illegal immigrant sing Masak Kando Naba, Kando Padang Satkadaba, SOP sing Kangan Kre, Mitop Kando Naba, Police na Tabak Lokatle, Aduga, high Batabak sing Asida, Kogi. Around by Tingle, Mating, Darkale, with the Mating Pangani have Pau, Siniza, Harry Pau City, Miamna Pamagalay by Kogi, Mito, Manifu, Zuzik, say Henny, Hena, totally be rang, say Kogi, illegal immigrants in Senate to Unbany, Hyper Buffum Labana, Aduga, crisis situation, Mangam, the lady, Fibam Siga, Marilena, by Kogi, Mito, Kanduna, Police, no Pacale, Tobosida, Kamani, and Wales. I need to be Tabi Pro Pusway the Comonjari. Hojing a sea for Pongan Pouches and Hung get a job Kumjake. To me, Hojik when a young Manipur and I am no quick Tawabia Trabiam Duru, could have a Carino, Havatamda. A quick you could be to conduct by a Shineva. We don't conduct by a Hojik, Monburgitoya, Quirang, as she say Animahai Parcatore. I do Irang a Shigi, Manu Shidu, even what Shida Quigi, Biko Tibuko, a book of Quigi, how Ragani Havagi or Calamu. Adu don't get Paralagaki in the same Shaba, Regulaco. So he Taratarago and a good cook with Tatarapasi, how do you go? Other machine live wapum de Bikotiva, Hibishida, Manipur, the Quigi, illegal immigrant, a Quigi, my Mama Quigi, Sanction Lake. Adugamoina Dugi, Tashan have the Dugar card, and the Gabach from Mayalan, I shouldn't lay later. Sing it to one wapum singers who a Quigi, Kangudon a Quigi, sing it the section that could machine Hangalapa. I think Mayapono Kasako Sataraki Jugni, Mayapono Katuki mapping Putok, she said she lay and here and the Arja, Patatak River. I didn't quite give her winner. I think Matokama, a quick Tambatarga, Hanigi, Simis or Makui Envy and Masama Pogda, a quick smart elegant and again Mayamako in Protection Cre, Adugumoshi, no Kundasan lady has so much was in Meda, the Mayama, she at the Putuk was later. I don't know, Lenga by video, which is whatever mu Amrabo or hiding later. She gave it to Kogi, MMPU, and by taking the tribe union quap. I do get a well and Pongana. She did a good Changiva, Kaidagi, Changiva, Kamkuta, Kutashingiva, she in a tackle later. What do you do? Yamalu, upon the Carino, have the Barisar Karna, Pung Sangi, Aruga Manipur Sarkar, to Barisar Karda, Kogi, Tashin Gajuka, have the Manipur City Halam, the Kogi, NRC. How got the same ship, Mashihana Kogi, Sana and Harakana, a Beziarman, 1951 or so. Beziar must have partly left Paragana, Adugida, Machine Bito Koto, Padana Kogi, October Devil. Machipotopo Taragata Kogi, Mikoktiva, Sensors of Targeti, Ashing Bakogi, indigenous people can know, have to Yabuna Kanganebo. I do not tell the Nakogi, was it whatever Kogi, Lan Marag. Sivarak Sidakogi, Mikok, Taragadi, Akogi, South Chati, the Mangjama Legani, Akogi, indigenous people sing a say, Muru, look like a Papari, Chakila, Dominate, or Ganda Alaman, Havida, Longo Puyo, Tanba,
हाइबदो अदुगी फिल्म लाकने अदुना ख्वाइदगी मैं मणिपुर की सेसो सिंग अदगी मैं लाउरिबा मैं करिनो हाइबदी या लामदा कोई इलीगल इमिग्रेंट मैं सिंग से मसक हल खंगतोक्सी अदु खंगतोक लोय हारगा मसा मसागी मोगी मयुम हलक मोगी मरिबाक दो अदुदा डिपोर्ट तौखरो मतुंगदने अदु ओरगदी फजना सेंसस अखोई को मिकुक थिबसी चुमुने आबनेबा मसे अचुम वाफमने मसे लंगा रसु ताबिगदबनी भारत लंगा रसु इनबिगदबनी भारत की मनुंग जलेबा कोई मणिपुर स्टेट अमनी बाउ भाव स्टेट अमनी अदु स्टेट अमसिना सुवाना इलीगल इमिग्रेंट मैम थोमजनना खुदा सिंदल लेदना सिंगदा डिपोर्टेशन तौर चिंग कोक्तोना कॉपी पाबी थार लेरबा अरे अनोबो खुन मैम तासनना लेरबा मैम पुनबक्से सि ओरे फिल्म सि लो खंगबरिना मसे अमतंग सेंगना खंतोकपगी अब चंगबि तबुकसे पाखत पचुम हे चुम आई आइजगे अदुगा अमरोमदा अखोगी आरामबाई तेंगोल की मुसिरबा चनौसिंग मैम पुनमंगना मंगरा अखोगी मणिपुर प्रेस क्लब ता अखोगी पाउगी मिफम पाखोक्तना मोना तौनंगबा मोना तौगदबा मरिबागी दमते लेपी हाइना अखोगी तसेंना अखो पब्लिक डोमेन थमगे फोटोरपसे मसी यामन नुमुसी अखोई मेते लेबगी पारिनी लमसे कनमदा इरबाक्सि तौदा अखोई लेरी अदो करिगुम्बा अखोगी मिकोक थिबा अदगी अखोगी मणिपुरगी इलीगल इमिग्रेंट से खदोल होनबदा अखोई तंगाई फदना लौबो याबा अखोगी रेस्पोंसिबिलिटी थौदांगदो अखोई अदु अरामतेंगोना लौगदबनी लौबियु हाइबा तारगसु अखोई लौजगनी अदुगदमि साप चाना अखोई लेप्तर लेरी हाइबसिनी सि करिगिनो हाइबदा अखोई मरिबाक कनिंगबा मरिबाक नुसिबा मरिबाक की बापारिनी पारिबा मोम हाइबा ताकपनी हाइबदि इरिबाक्सिन मांगथराबा कांगोक चाइ मतमदा हिंगी बम्बी अखोई पुरमक्से ममिंगदिगी ओइदोरिबनी अरे इबाक पुरमक सक्तम काइद्रबा कानू प्रूफ मसेन इनिशन पे मैं अब तो नुसीद्रगा ताथोक चाहिन तौन लेरगंदा को चकोट पलेबा ओइदोरि अदुनतना इलीगल इमिग्रेंट मैं पुरम बक्सदा कोगी समन खाद्रबा हिंखोलदा संग भाषा सन जंगगा नाइखाइदना मना मचिंग चाथोक्तना हा मथेमयु फजिनना लेबि फिल्मदो अदमाय लेरगदि कदुगुरिचु चकोट लेबाग ओइरोय हाइबसी कोई आरामाय तेंगोलगी पुरुंगदा फावी नेशनलिज्म मैबाक नुसीबा अपुरमगी सक्तम काइदनबा इबाक दमतेर हाइबदुगि मोय गरांग थम्मिबसे अदुना सिबौ जौना आरामाय तेंगोलदु लई मणिपुर इंग्लिश पेपर मैमसु लई हाइबसे मोयना मोर सिलगा ताइबने अदुना मसी कोई लेंगांना लुमना लोबिगदबनी मतेंग पांगे थोलपनी करम देरेबा कनबा मिथु खदोरबु होनबदा कइदोगे अखोइसु लेरी लेंगांग हक्तनते लेंगांग पखलाव थाबु खुदिमक्ता लेबाक तुल हिंगिबा लेरब मी इंग्लिश पीपल सिंदो अदु जो थोग लगुदबने हाइबसे मसी आरामाय तेंगोलना तसेंग कोई लेबाक मियाम बर लेगा की ममांगदा अखोगी मणिपुर की पीआर लेंगा मैम थम्बनेबा सिमक थागनिगाइनी अदुना मसी लेंगांगना खंबिगदबनी अदुगा अखोई मणिपुर की मितोपसे अखोई खंदोनबा होनगदबनी हाइबसिबुदि आई थमजगे याम नुंगाइजे मखा ताब लाक्सनिंगसि अखोगी होम मिनिस्ट्री ना NIS2 मपुंग पान हांगदोनबा तक्सिली कुकी लुसिंगबसिंग अदुगा सेसो सिंगी मरकता अखोगी सरांगनबा पुरक हल्ले हाइब पाउदुजा हाइ पाउसिदि उजा कमाइना येंबे कनोगिसे अमता हानबियो अखोगी होम मिनिस्ट्री ने अखोगी नेशनल हाईवे सिंग कुकी सिंगना थिंजिलगा थम्मिबा अखोगी फ्री मूवमेंट लेहंद्रिबसे हांगदोनबगी मतंगदा हाइरकपदा अखोगी कुकी की सेसो सिंगनदी यान मोइ मसेनी मरकता सरांगनबा अखोई यानिंगदबा अमदी यानिंगबा कांबु अनि सयेतनबा कया अमु थुअल लाइबा पाउदुजा कनोनी अखोगी आइना हाइजनिंगबदी हुजिक मणिपुर थोइबा अखोई ममांग चाही होगिबा चाही 2023 की मे अहुमदगी हौना अखोगी मणिपुर थोइबा अखोगी लाल से इलीगल इमिग्रेंट हसु हाइरेको नार्को टेररिस्ट सिंग असिना अखोगी मणिपुर को लांदारकपने मणिपुर अपन मसक्तम थुगाइरगांदा मणिपुर की अखोगी सेपरेट एडमिनिस्ट्रेशन कुकी सिंग ओइबा फॉर्म ऑफ यूनियन टेरिटरी सेमगनी हाइबनिको असिदगी होना कोई टेररिस्ट की पूरा सलोन जिल दौरगांदा मियाम टेरर तौरगा मानैदा बॉम्ब टॉप अदगी एकदा ड्रोन बॉम्बिंग मिसाइल तौना युम मै थारगा को तान तानदर हातरं ताथुर खिबनेबो अदो मतमदर कोई पॉपुलर गवर्नमेंट में चाउ चाउना लेरिबनेबा पॉपुलर गवर्नमेंट दिं ममांगदा अदमाय मी हातरा खोता ताथोको मैमदर मतमदर डबल इंजन हारिबा बीजेपी की सेंटर सु मणिपुर सु बीजेपी लेंगा अनेदुना करिब तौबंगम खिदरबनेबो मतमदर लेरिबा मणिपुर लेरिबा सेंट्रल सिक्योरिटी फोर्स मैम लेरिबा मैम पुरम मोगी ममांग मै थारको मतमदा मी काप्टर हारको मतमदा मोइना अदुगी यतारेट तौदुना सी अखोई लेरि खोलि हाइबनो लेगिदरबनेबा अदुनदी मणिपुर ओइरबा पुनबक्से थोइबा लालसेदा कनाना पोक्सी वारबा सानरिबनो नुसिनगे हगदी याम थुन नुसिनगनी गसी से कारगिल दिवस पालन निमित्तने अखोई मणिपुर की अखोई कोन पियार लेगा अक्सिगे मगोक थोंबा गवर्नर ना अखोई फमालदा लेंसिल लगांदा
MFDC ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯗꯤꯕꯦꯠ ꯑꯗꯨ ꯇꯧꯗꯣꯔꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯚꯥꯔꯠꯇ ꯑꯩꯈꯣꯏ ꯂꯥꯟꯗꯥꯔꯛꯏ ꯀꯣ ꯂꯥꯟꯗꯥꯔꯛꯏ ꯃꯇꯝꯗꯨꯗ ꯚꯥꯔꯠꯀꯤ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯏ ꯃꯇꯝꯗꯨꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝꯗꯒꯤ 3 months ꯊꯥ 3 ꯈꯛꯇꯗ ꯂꯥꯟꯗꯣ ꯂꯣꯏꯁꯤꯜꯂꯒ ꯄꯥꯀꯤꯁꯇꯥꯟ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯒꯤꯜꯒꯤ ꯗꯤꯕꯁ ꯄꯥꯂꯟꯗꯣ ꯉꯁꯤ ꯄꯥꯡꯊꯣꯛꯇꯧꯔꯤꯑꯕ ꯑꯗꯣ ꯍ꯭ꯋꯥꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯃꯅꯤꯄꯨꯔꯗ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯅ ꯊꯨꯒꯥꯏꯗꯅ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯃꯇꯝꯁꯤ ꯇꯧꯔꯛꯄ ꯆꯍꯤ 2 ꯐꯥꯔꯐꯥꯎꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯣ ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅ ꯀꯅꯥꯅꯣ ꯅꯠꯇꯕꯅ ꯀꯅꯥꯅꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯣꯏꯅ ꯐꯟꯗꯤꯡ ꯇꯧꯔꯕ ꯀꯅꯥꯅꯣ ꯃꯣꯏꯅ ꯕꯣꯝ ꯇꯣꯞ ꯀꯅꯥꯅ ꯄꯤꯔꯤ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯕꯦꯛꯇ ꯀꯅꯥ ꯂꯦꯞꯄꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯆꯍꯤ 4,500ꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯅꯤ ꯚꯥꯔꯠꯇꯒꯤꯁꯨ ꯑꯗꯨꯝ ꯇꯝꯕ ꯍꯥꯜꯂꯤ ꯃꯅꯤꯡ ꯇꯝꯕꯁꯨ ꯍꯥꯜꯂꯤꯗꯅꯀꯣ ꯁꯤ ꯂꯩꯖꯔꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯇꯤꯍꯥꯁꯀꯤ ꯇꯥꯡꯀꯛ ꯑꯃꯗꯒꯤ ꯃꯔꯁ ꯇꯧꯔꯒ ꯄꯨꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯔꯦ ꯚꯥꯔꯠꯀꯤ ꯂꯣꯏꯅꯃꯛ ꯁꯪꯕꯤꯙꯥꯟ ꯆꯟꯗ ꯂꯩꯔꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯒꯗꯕꯅꯦꯕ ꯑꯗꯨꯒ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦꯗꯤ ꯉꯥꯟꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯒꯤ CSO ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗ ꯃꯣꯏ ꯍꯥꯏꯖꯔꯛꯑꯦ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯁꯤ ꯅꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯕꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯦꯞꯅꯕꯅꯤꯅ ꯑꯄꯤꯜ ꯇꯧꯔꯛꯑꯦꯕ ꯑꯄꯤꯜ ꯇꯧꯔꯣꯏꯗꯧꯕꯅꯦ ꯃꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯦꯁꯟ ꯑꯃꯒꯤ ꯁꯝꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯍꯥꯏꯔꯒꯗꯤ ꯀꯣꯛꯇꯒꯤꯀꯣ ꯁꯝꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯂꯩꯖꯔꯒ ꯑꯗꯨꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯌꯥꯝꯅ ꯊꯤꯡꯖꯤꯜꯂꯒ ꯆꯍꯤ 2 ꯍꯦꯟꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯕ ꯕꯐꯔ ꯖꯣꯟ ꯊꯝꯖꯤꯜꯂꯕ ꯔꯦꯗ ꯖꯣꯟ ꯊꯝꯖꯤꯜꯂꯕ ꯂꯩꯔꯕꯁꯤ ꯀꯗꯥꯏꯒꯤ ꯂꯩꯕꯥꯛꯇ ꯃꯃꯥꯡꯗꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯡꯅꯗ꯭ꯔꯕ ꯑꯗꯨꯅ ꯃꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯚꯥꯔꯠꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯨꯅ ꯑꯄꯟꯕ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯥꯔꯊ ꯀꯔꯤꯅꯣ ꯈꯪꯒꯕ꯭ꯔꯥ ꯍꯥꯏꯔꯒꯅ ꯃꯣꯏꯅ ꯑꯄꯟꯕ ꯄꯤꯔꯤꯕ ꯃꯌꯥꯝꯗꯣ ꯇꯛꯈꯥꯏꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯥꯏꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯦ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯣ ꯊꯕꯛ ꯎꯠꯀꯗꯕꯅꯦꯕ ꯑꯗꯨꯗꯤ ꯇꯧꯗꯗꯅ ꯆꯍꯤ 2 ꯃꯈꯥꯏ ꯁꯨꯗ꯭ꯔꯣ ꯐꯥꯎꯕ ꯁꯨꯝ ꯃꯣꯏꯅ ꯐ꯭ꯔꯤ ꯊꯥꯗꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯕꯨ ꯄꯨꯔꯥ ꯑꯣꯄꯟ ꯖꯦꯜꯗ ꯐꯖꯅ ꯊꯝꯗꯧꯅ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ CSOꯒꯤ ꯃꯐꯝꯗ ꯑꯗꯨ ꯍꯟꯗꯣꯛꯀꯗꯅꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯕꯥꯡ ꯆꯥꯝꯊꯣꯛꯇꯅ ꯍꯥꯏꯖꯕ ꯐꯤꯕꯝꯗ ꯂꯩꯔꯤꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯛ ꯑꯃ ꯁꯥꯟꯅꯔꯛꯑꯦ ꯄꯣꯠ ꯃꯥꯅ ꯉꯝꯈꯤ ꯍꯥꯏꯅ ꯉꯝꯃꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯅ ꯀꯥꯔꯒꯤꯜ ꯋꯥꯔꯗꯣ ꯊꯥ 3ꯗ ꯂꯣꯏꯁꯤꯜꯂꯦꯕ ꯀꯥꯔꯒꯤꯜ ꯋꯥꯔꯗꯣ ꯊꯥ 3ꯗ ꯂꯣꯏꯁꯤꯜꯂꯦꯕ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯅ ꯂꯥꯟꯗꯥꯔꯛꯇꯅ ꯊꯨꯒꯥꯏ ꯇꯧꯕ ꯃꯇꯝꯗ ꯀꯩꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯣꯕ ꯃꯅꯤꯄꯨꯔꯒꯤ प्रजा ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯠꯄ ꯉꯝꯗꯕꯅꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐꯥꯎꯔꯒ ꯆꯠꯄ ꯈꯣꯠꯇꯅ ꯀꯔꯤ ꯉꯝꯗꯕꯤ ꯀꯔꯤꯒꯤꯅꯣꯕ ꯁꯤꯐꯥꯎꯗ ꯀꯔꯤꯒꯤꯗꯃꯛꯇ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯕꯔꯒ ꯃꯌꯥꯝ ꯀꯩꯅꯣ ꯌꯦꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ಅದು ಕರೆಗೆ ತಪ್ಪು ಭಾರತೀಯ ಓರಿಬ ಸ್ಟೇಟ್ ಮ್ಯಾಮ್ ಬೆಲೆ ಭಾರತೀಯ ಚೀಫ್ ಮಿನಿಸ್ಟರ್ ಮ್ಯಾಮ್ ಗೋ ಅದೇ ಮೇಲೆ ಲೌದಿ ಕರಿಗಿನೋಬ ಭಾರತ ಸ್ವಾತ ಮಣಿಪುರ ತೌಸಿ ಹಾಗಬಲ್ಲೆ ಸಿ ತೌಸಿ ಲುಚಿಂಗದಮ್ನೆ ಯಾರೋ ಯಾನ ಲೋಯ್ ಲೋಗಿ ರಾತ್ಕಿ ಕೋ ಅದಕ್ಕೆ ಸಿ ತೋಯ್ ಲಾಗುದಮ್ನೆ ಮ್ಯಾಮ್ ಯುಪಿದಿ ಓರು ಬಿಹಾರಿ ಓರು ಜಾರ್ಖಂಡಿ ಓರು ಹಾ ಕೇರಳದಿ ಓರು ಮಯ ಪುರಮಕ್ಸೆ ಅದು ಕರಿಗಿನೋಬ ಅಕೋಯ್ ಮಣಿಪುರ ಮತನೆ ಇಂಥೋಗ ಥಂಸಿ ಕರಿಗಿನೋಬ ಮಣಿಪುರ ಕಾಯಿಬ ಮೈ ಚಾಕ್ಪ ಭಾರತ ಮೈ ಚಾಕ್ಪ ಸಮನ ದೊಯ್ನೆಬ ಅದನ್ನ ಮಸದಿ ಅಕೋಗಿ ಮಿನಿಸ್ಟರ್ ಆಫ್ ಹೋಮ್ ಗಿ ಬೈಕೈದಗಿ ಮೋಗಿ ಕನ್ನ ಅಕೋಗಿ ಮೋಗಿ ಕುಕಿಗಿ ಅಕೋಗಿ ಕುಕಿ ಜೋ ಕಮ್ಯುನಿಟಿ ದಗ ಹೈಜಬ ನೀವು ನೇಷನ್ ಹೈವೇ ಥಿಂಗ್ಬತ ತಗುನು ಹಂದುವು ಕೈ ಹೈಬ ಹಂದುವು ಹೈಬ ಅದಿ ಮಮಾನಸು ಅಕೋಗಿ ಯೂನಿಯನ್ ಹೋಮ್ ಮಿನಿಸ್ಟರ್ ಮಿಸಾನ ಫ್ರೀ ಮೂವ್ಮೆಂಟ್ ತಹುನಿ ಚಪ್ಪ ಹಲ್ಲನಿ ಹೈರಕಂದ ತಗುದ ಮಾ ಅದು ಇಹಿಂಗ್ ನಹಿಂಗ್ ತಾದ್ರ ಮಾಂಗಿಬ ಯೂನಿಯನ್ ಹೋಮ್ ಮಿನಿಸ್ಟರ್ ಅಮನ ಹೈಬೌದ ಮು ಮಮಾಂಗ್ ಥುಗೈರಗ ಚಪ್ಪ ngамದನ ಇಹಿಂಗ್ ನಹಿಂಗ್ ತಾದರಿನ ಅದು ಬಾಚಿನಿ ಬರಲೇ ಲೈರವನೆಬ ಅದು ಬಾಚಿನಿ ಕರಾನೋ ನಾಕೋ ಟೆರರಿಸ್ಟ್ ಮಣಿಪುರ ಪೊಲೀಸಕಂ ಥುಗೈನಬ ಹೋದರಬ ಕಾಂಗುಡಿ ಪುನಲೆ ಬಿನಗೆ ಬಿನೋ ತೌರಾ ಲಾಲಿಗೋ ಮಿತು ಖತು ಬಾಯಿ ಬಿದು ಚುಮ್ಮನಿ ಹೇ ಇಂದಿಸ್ ಕರಾನೋ ಖಂಗು ತಾಬನಿ ಶಾಕ್ ಥೋಂಗಂ ದಾಜನೆ ಸಿಂಗ್ ಖಂತು ಗನ ಅಫಬ ಫಮಾನ್ ಮಾನ್ ಜಾವ್ರ ಖಂತು ದು ಚಮನೆ ಸಿ ಖು ತೌದುರಿಬನಿ ನೋ ಯಾಗದಬನಿ हाइबसी सुमाना असेंब थबुक चंगेन बिरगना मोय वखन तहनगदबनी तादरगदि लेबाक से आइन गी मतुंग मोय सेराक पिगदबनी लेबाक से आइन चलिबने रुल चोब लेबाक ने उपगदबनी तगुम थुक मयाम से भर लंगांग तौबिद दा कोई तरुक लेदबनेबा यिंगबिउ यम नुगाय बने पुने मणिपुर की बीजेपी पॉपुलर मिनिस्ट्री में लेना लान तब लादो थेनंगमदबिदना अदुगी मतम अदुगी सिविल सर्जो आदा कौरगा मुलागा मु रिजाइन तोहलिबिदना मु सादर हियंगो बई चीफ मिनिस्टर आर कौरे हर लाग रिजाइन तौलिबनेब येंगो अदुगा मणिपुर PR इम्पोज तौरिबनेब अदु इनिमेटेड ट्रांसमिशन दा असेंबली थमिबनेब पुने तौरु सी येंगोबा
Ada yang tu mas hangon lah ni. Baru lengan musi bibo betar bani purjil musi bibo betar lengan lusun bayai. Mana? Loyal. Loyal mu pun warak bayai ba. Hana era si cadan na besi era da ama tham na no khatuk bayai ba. Tha paroi ka droge ke am kan duk no. Adu tipo tok thukra ka tarang tarang akoi desi paper ngak ta lebo re gi khana ba roi mena. Apun ma sakta thuwai me andagi. Naga ki lamni Manipur Maitei ki lamni Kuki ki lamni Maitei pang lamni haibli bro pun mak naga ki lam ngak tani nusi na aku nusi na gadam ni sum magi oi nusi bagi aku ki wahi wata ri nusi bagi pun mak je bar lenga na pakat na phon ade ba da khoi kalu basal amaga nusi nan dra ka sum aku se chok dum thiba ade khoi na heda dan ma hal laga sum nu pa gan na la ba khoi ki ting thok dong na tham bagi pim da lai bagi amada lai bagi pim da lai re hai bagi pim jimina hai de taw re ba je adun to bigano aduna national highway hangtokpa highway city ka chunate national highway habe se bharat ka koi samnari ba maru oiriba ai haije mi haksang da koktagi samnari ba maru oiriba choba bel ni asina hek apano pibda ko sidori bani district oidori bani sidra su nam sobi oidori bani adu manipur miam je nam sobi oidala hirmado bharat ki prime minister bharat ki miam pur lebak miam noi nungai braba nugi bot hada bada parliament ki bot hada da kuch pirage MP thari ne ko junu da Raj Sabha Lok Sabha ki thari ne bharat ki samvidhan da koi chali ne bharat ka currency do no to ko pare pot lai ri ba are ki bande matram soli ba jana mana gara sakchari ba bachu hum phirani makara akoi ki leijari ba usi dra chu hum phiran je chi leijari ba koi sibu bona kari ki dam tano ba mi mai sahan ba mai to wa jena ba khangbo kai jam ta ko moina achu bra laman kum do no ai tabu no tabu no ba aduna ministry of affairs ke bage gi kuki gi sheso me am adagi ko gi kuki jo community da adagi ko tu gi ba pham da hajaba no han to si to no ko no hajaba da mung na misana premier to ni haiba ma premier to hauni hai ga bana adu jo da ing hing ta han ba kari no ko to chulu ta bu to bi no onar ban ko gi amisa kwa minister ko gi union minister ko minister kwa ingbiu Bharat ki prime minister na lebak me koi le bani koi be na ti ma so amanga foreign policy to ga phar chakon hona bani adugi mikup to da sakel amani mikup pung america thoga bani pura pung ani makhai jani bani pura flight na pai lak batam da la kan hai ai le ri icha sa nu khatam ya bro ni kai gino tau gunu hai na hana hai biu papa mama bi chi chuno ko ko jin biu apun mi saktam sagat biu hai bedo choita aku ki to bi wa hai bedo one nation hai bedo one nation am oine ko di one religion one language kam hai dai ne mo bjp gi adu idea of manipur idea of ko ka bharat ki hai dai ne adu sikai chakra gi ba adu na ko manipur da lai ma ya pur moksu nuaite sheso me am pur mak am to pujin biraga matam ha go matam go hawru magana ko jane gi wari bo ga sane gi wari me am do adu pak thok pra to ha bu check to view aku chadu re wari sarore pak thok dore har to tumin le lesim to bigenu smai to tar ga di ko gi mato sum tamna tung da hawle ma naro chu me por buk chu go lana chapai warta ba hari bak buk sibi wakni tham le gi ga di bangna sane hing ba hibja patam ni go bangna sane hing ba yam patam ni go mi bo mi chumna hing ga dabni mi bo hing ba gi bar sam dera pira ba ma gi rat mayam do phadana koi phang ga dabni mari bak nu siga dabni je jum hai ba mang le ga dabni ne sen property ba khang ga dabni siba da le ga dabni ba adu pun bak sina tana koi ka ko sai ra ga boxi war sa da ga tham ba gi pim de ora ga di faroi adu na man pura le biri ba miyang mi oi biri ba mla che oi biri pun ma no ya ko bo thadra miyang mi ora thag khibni nu gi na ma ra manipur ko ka gong sai rang ga le ba nu tu min le ba se yang na phatte hai ba se ai thamjage aduna union home minister gi ma ke gi kuki se so so da hai ja ga da banate kaya hai ja ga to bi no na hai ja ba tra ya de khang ga di ako pun bharat ke saktam kai be roi manipur saktam kai bharat kai bani nu ne to nation highway da to bi da aran be har ga da ai ngi thabuk lo kholo tak khai ro pithib da khwaidagi bising yam ba je akoi ganona india ra oirabani india gi oro lami me amduna ne samma ga chatpa phun ta ga ne ba adu da terrorist me amdo nei khairo operation sindur haibdo paragram digi da mi kun manga tru khat ki bodu ko adu da pithib le ba khuding chalaga da narendra modi ne prime minister hairi me amdo terrorist ki packet le pa hairi me amdo adu manipur terrorist kitab chata ba dire ka du legi haibdo thabuk no utpiyo ba
시내 엔 탐적이 yang mo je makha ta du lak si koi ji manipur da koi ge pr makha ta na sang tha ba amadi sang tha da bai matang dai koi ngarang si table to raga koi rajya sabha am di lok sabha da tham khrai ba tare hai adu ge pausi ga mari lena na koi ge manipur lenga ki speaker setabata amit jha ga unana badi kaurak pani hai ba lai adu ga mla myam am su paisin khe hai pausi lai ri hai tare ja hai pausi koi ge manipur da makha ta na pr si sangdor kadra na traga sangdor oidra hai ba si ga mari lena ba pau ne hai ba tare koi ge speaker question base hari pausi base kamai yeng be akhoi pausi de khoi gi yam maru pau bani hoja ya men ne nga yo pau khoi em award oina mayam pon bak rajti daini pi ro kangbu mari bak ning basing mayam pon bak ko mayam pon bak khoi siro konsel laga khoi gi yam daini ngai oi gi akhoi gi to bin le be ya de pahing ding bagi ya de khoi ya ja de ba hujik yeng biu okay tha taru akhoi gi karo ji manipur pr tham gi baje khoi gi hadak bathang gi agast tang tar hum doida tha hum pha do re adu matam da parliament putok tara ko adu aya ba ro kada maktang tha taru ha charu to ni swai taw dra chai hum bawdi swai da akhoi pr gi akhoi thangtok thamba yai hai bi samvidhan da phadra akhoi gi lei ri bane ba adu na ji hujik mathang gi agast tang tar hum do re adu han pr thamba gi aya ba akhoi parliament putok re ko kuji phau da du gi sanare de impostor have lok tok ta bi wa ta ne ba ko adu oji ori ba film ji gi merak ta ko gi sar assembly ji ko gi suspended animation da thambi ji basi pura ko evolution tok dum ba ha ba chara driver leitri huji assembly ji hingi ba assembly hingi gi marak sida ka de we have the bar sabu gi matu gi di anu bole ngang ko sheba gi du di ko nimi khadi piri ba nimi khadi pibi matung gi da ko gi manipur ko gi lai ba ko gi BJP ki MLA amachu makore support torba JDU kan ko alegi NPF ko ne ko sabe ne ba moi bayam sigi pula pujila kana popular ko ministry ba shema gi MLA di hindong wala yebo hindong wala yebo to hindong wala bisa moi kadi tabuk tabu nga ko moi shema ngam dabno ba am fatta bari moi je miyang mi oi ba ai samjai na hari ji ko noi mo fatta ba noi mo dai ba nushi da ba noi mo bioi ba hai ba human being je ba khang da ba noi lui noi noi muna bari bak she bak lega kam bol mister she mag MLA masi he tong lai bo no kari dam da tha tu father bo do she mang gam dale ji kari gi no noi bo ya pat tu ban doi am lai na dari bak mushi da bo mi ba bi kari no kang da ba dari bak ha bi kari no kang da ba hai bo mun mi hak tele ba je mi pu jen no dna ai ko she ai ge kendri do gi ko gi voter ma'am chu ra ko ge vote pri ga ko thak la bi ko mi hang mi ro ko lo me kar ni ko akhoi na ne khongun ta ga dam ni lebak nu si ga dam ni ha du ni masal ama to ino pun bangam da kari gi dam to no wa sim ni se da du oi ni hai lai re radhe sab ju ta nari hai re awal no ai ji ko adigi saita pata ta nari hai re bisujit ta nari hai re khem chan ta nari hai re ada atu ba su oi ni hai ga bu hai ga le bu no me mayam sing se adu sim se ti am to ko ni kun mu to ga pote khangini kaungcholo minister ba bu try thoi tram targa chile leibdi khangini dina adu wori gi ire bakchu kangkong sa tare akoi kathok pa birmang thaji akoi bachi pujila ama semji nga ju akoi gi karo saita ba de speaker ha ju di lusing ma bi ama thoi lusing mi matung ila sakya dabni mayam ko pu bangam ba lusi bu lusing mam oi ma san ha ri de ba ai ha adu ji mi be kok te gi iru jama kok ta o yari ne ba kok sing ngau ro di lo re mi ngau ha ju ne ba lusing bu oi ba de mo batik sa ba le ra ha bi man khanjo ge dabni aduna targa maya pura mana nang oiro haira gadi shebi sabira gadi ma adu udul ne ba adu moi gi BJP gi mrakti gi adu la da pham pam ji kari gi no ba noi hak mal le noi gi nuai gi noi gi sana ko rung de le ge mote bu tum ge no chabun de ol ga le ge lebak miyam na awa ba de khoi uroi ai lan ji siri ba ai gi loi ne bi yaw ji isa yaw de ai ima ipa yaw de akhu ji nuai le ri ngak shen le ri akhu ji ha tum chari ha ba adu le ra bra noi thati ti di gi atong da le pakung de puwa di gi karam ning thong pa le chik taw re si mayam do akoi maning makha ta mane le bak na tabra akoi ba tabja akoi mayam wa le kari ro hai jo noi khang da bra noi indias pa da bro lambi no akoi ne da bro puwa ri phak ta bra ba mane na chim ba na nu shi ba na ba gu sa ba na thamu di yaw da ba na chim ma da hu pumba ha le hau che la ga thamu hu pumba taw gnu adu na di hu saita patra honorable akoi speaker honorable speaker of haijage adu ngarang ngan chakhi bani nungdang da pasin gi bani ada di da karang ko hai akoi yam ko na hai ningde mo je kitang hai ro da telephone taru ga da sinda pau na ba ngam ba mi ngak tane ba da ko jam ki ko di akoi ki ha je ko di sibin akoi le jiro mayam di ko akoi private army loi ba ngak ta ngai re ba
private army lura ga na ma si yam ngangi asi ama towi ade thadar mu he ga ga thadar bangam do mi ang ta leiba me khai ra mu ga na ga ba khong le kap khai ra mu ga shek chal lu ga ga hai lingam ba du ba private army yam leiba du ba ngak ta lei ni na akoi ngang di adu bu akoi di phatta di phatte lambi je por ho le re he chat pa yadre sing ma man tang khale he sing phang dre he hai di hai di yar bra ba mane ar si hai bu ji yadre ba numit na ngala ga si ta ini dra numit si ngale na numit thuai ro le nang na loi tak ta lu yadre thuai ro numit ka kai ro ba mane bu chat lo ba hi adu mi ka je adwai tau dra han pasin re pasin ni ma tung dra ngarang bo de ko phang je ba di wari sadi hai ri ami sara kawi hai re karang kawi no som dra ami sara kawi hai re yun hon mister ga ro da kawi hai re adu ga si nung chin phok mung wari sara ni hai re ada mara ada kau hibu dra ju phok oi ba da ko da e je ko je ne sam oi na sena je se oi na ko da pau lu so ba dam de di mo le le pi ba ko gi ta ne ba sim se oi ni ta ne ba ma ya pur mak se da gi ko gi speaker oner be speaker no speaker ko gi sel de portana mong de khare he le be sing je na hai re mo gi ma ya pur mak te mo mo be sing je le re ko re lo mo da thum je le re ada ma se ko ni ko le mo ri ba award meaning prize ba chai ama buk se si de di popular ministry thamna ba ma se cheme so he ni hybrid to jana ba de le ke tai ko na si so ina se ta ba de si dana hybrid te ai de hai de on de ba hai do horrible la hai ka ni check lo me am na horrible hai ba la ka ni ko hai jeri ne ba ba na ada sat kre hai do ke ju batum ni ra ga lai ren batum ngai ni ba hi mok sa ge dum lai adu na lai ren batum ngai no de ge ara sakre ko le ya sakre de atopa ko gi MLA hi inda har kala kara chali du kang de ko di ko gi newspaper gi pau ni ko sakre hai pa le yingu ba Delhi le salaga passion ba kana di pasano kana European tungino kamai le leiri no moi man moi pasha pai na bale moi man je Delhi ji mo kada kachen kadu gari ne ba Delhi da kachen kadu gari de port phajab le ro ba sarkar sham no na ga kar o ba adu wat wat Delhi da kachen kada le ro udari man du ga shi wo ma pura sarkar sham ngam da tha tru tang trom do da ga ta phaduri ne ba adu no yam hangun mane ai hai je adu no ada Delhi tak hatak no no pachila sakki mam do Delhi gi ad uzara ga ji hajuru na hai do me am do mai pak moi biu ade ge tai ma pur chan video na sone do sirigation na chan do na chan biro chan biro ka ne ro ge lega ka ma di siam si ade go si matam jira lega siam na ne noi mai am lega siam na ne akoi gi PR sum sang da la hai ba je da ta lam dum si oi ba si lan di lo su lo hai ba ni me am ge lega de lo hai ba ni akoi me am kang kong sai tham ge hai ba ni me am ge lega da ge hai go de akoi gi wakat pham hai bam ta bam mai magi assembly segment dogi miyam dogi le go ri project oi ba dogi tok dori bani assembly me pham dori bani assembly le bak chi report mayam bu thok dora koi khana dori bani ware logo dori bani pun mak shi ko na di phang tong tham ga no na tok tar ga di noi le hor ba noi kunthra noi ko pu je ai mane pu gi mi la kunthra tre kunthra ba je ne no je enemy oi ne a pho ba enemy oi ne so lo ro kani adu ba tam kani oi ga di have do isa cha na khande biro adu de ai ko na hai ba ai bo aduna miyangi mi no oibagi logum thobo role patra lobiro kathop biro dedicate to biro honest thangoi seng biro sincerity oibiro ha future gi jab to khamiro mayam dum de bag dang ta ala hujuk ori bagi no gi matam thoi mayam se intias ki lamai le hogyo ni go hay tung gi miro da pa batam na as lui ni he lui ni go chi batam je lui ni go tu khan biu ngak ngak ai de hinging den jagoi saro loi re pung thilaga loi re au cha loi re abi ya je go ngui na ti ko hebi kudi mukche ai hingi ga jagoi sar no ya loire cho no do loire ai gar tung loire tai pul ga loire hai bu chap ya de go hingri je ko ki future gi dam ti ko gashi ko na singa le ba balap kran sar bno television kana bu thom no european ka bu thom no sik ni khan bi ba ko to ri myam je ajo mu ju mi ne ba adu mi myam da ko gi tung gi dam khal ga sakot pi ka rang thabi ram ne ba ka cham ne ba adu nuina chakobe karak sum bakong katalaga tejil halaganda lekha ta han ya haiba gi munda to bi ga do ba adu ni ako Delhi da chale ba do pashin biro European bara ga sum de blai jabri ne ko tong biro chatar ogera pashin na do ga na ada punna ya da bira ga ne sem bira ga lega ga ma sem biro assembly ga je ko session ko budana hi taw da taw ga ko ne ong tang de ko ge manipur ga se national highway gi buffer zone ga je lok thok ta na Ria jong jong thok tana nuksina sarok chatin to min na akoi chak sa fu lik sa min na ba uya la mdi gi sinjang chamin na ba imung do adumana punna koi awana tamilong de gi phanga porsu
ꯀꯥꯄꯣꯛꯄꯤꯗ ꯐꯪꯕ ꯄꯣꯠꯁꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯗꯅ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯝꯕ ꯆꯨꯔꯨꯡ ꯇꯧꯅꯗꯅ ꯍꯤꯡꯃꯤꯟꯅꯁꯦꯕ ꯑꯗꯨꯒꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯝꯇ ꯁꯥꯒꯠꯄꯤꯌꯨ ꯑꯗꯨ ꯅꯠꯇꯅ ꯑꯥꯏ ꯍꯥꯏꯕꯗꯨꯅ ꯃꯥꯡ ꯊꯥꯕꯤꯔꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯇꯣꯏ ꯍꯥꯏꯖꯕꯅꯤ ꯁꯝꯅ ꯌꯥꯝ ꯍꯥꯏꯌꯦ ꯋꯤꯒꯤꯗꯤ ꯌꯥꯎꯕꯤꯔꯣꯏꯗꯣ ꯁꯤ ꯑꯃꯨꯛꯇꯪꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯏꯅꯥꯎꯏꯕꯣ ꯁꯩꯇ꯭ꯔꯄꯇ ꯅꯪ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯂꯨꯆꯤꯡꯕꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯈꯔ ꯂꯨꯝꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯣꯏ ꯈꯣꯝ 134 ꯍꯦꯟꯗꯣꯔꯦꯅ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯄꯥꯎꯕꯤꯌꯨ ꯇꯥꯕꯅꯤꯀꯣ ꯆꯨꯝꯃꯤ ꯍꯥꯏꯕꯅ ꯑꯩ ꯇꯥꯕꯅꯤ ꯇꯥꯕꯁꯤꯅ ꯆꯨꯝꯃꯤ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯅ ꯅꯪ ꯁꯦꯝꯕꯤꯔꯣ ꯑꯗꯨ ꯀꯠꯊꯣꯛꯄꯤꯔꯣ ꯑꯇꯩ ꯃꯌꯥꯝ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯎꯅꯗꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ 16 ꯂꯩ ꯌꯥꯗꯦ ꯍꯥꯏꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ 4-5 ꯂꯩ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯟꯕꯤꯔꯣ ꯑꯗ ꯑꯃꯈꯛꯇꯪ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯀꯥꯟꯗ ꯃꯥꯏ ꯄꯥꯛꯄꯤꯔꯣ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨ ꯃꯌꯥꯝꯕꯨ ꯀꯔꯦꯝꯅꯕꯤꯔꯒꯅꯨ ꯃꯩꯕꯥꯛ ꯃꯌꯥꯝꯒꯤ ꯋꯥꯕꯁꯦ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔ ꯂꯩꯉꯥꯛꯁꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯚꯤꯛꯁꯟ ꯇꯧꯔꯛꯏꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯑꯃꯁꯨꯡ MG ꯑꯦꯚꯦꯅ꯭ꯌꯨꯒꯤ ꯃꯐꯝꯁꯤꯡꯗꯗꯤ ꯃꯁꯥ ꯃꯁꯥꯅ ꯑꯩꯈꯣꯏ ꯁꯤꯗꯣꯛꯅꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯈꯣꯡꯒꯤ ꯖꯒꯥꯗꯁꯨ ꯑꯩꯈꯣꯏ ꯇꯛꯈꯥꯏꯈꯤꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯂꯣꯏꯅ ꯎꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯆꯪꯁꯤꯜꯂꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯀꯩꯅꯣꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔ ꯍꯪꯕꯤꯔꯤꯁꯦ ꯌꯥꯝ ꯐꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯌꯥꯝ ꯐꯕꯁꯤꯗ ꯌꯥꯝ ꯉꯛꯄ ꯑꯃ ꯑꯣꯏꯔꯤꯁꯦ ꯌꯥꯝ ꯉꯛꯄ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡꯁꯤ ꯏꯝꯐꯥꯜ ꯁꯍꯔꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯇꯥꯎꯟꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯌꯥꯎꯔꯒ 18 ꯑꯗꯨꯝ ꯂꯩ ꯃꯌꯥꯡꯐꯥꯟ ꯑꯗꯨ ꯑꯗꯥ ꯃꯣꯏꯅ ꯂꯣꯏ ꯂꯩꯕꯀꯣ ꯇꯥꯎꯟꯁꯤꯡꯗ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯑꯣꯏꯔꯤꯕꯁꯤꯗꯤ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯅꯨꯡ ꯍꯥꯏꯁꯤꯗꯤ ꯏꯝꯐꯥꯜ ꯁꯍꯔꯅꯤ ꯏꯝꯐꯥꯜ ꯁꯍꯔꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯦꯀꯦꯅꯤꯛꯅꯤ ꯂꯣꯆꯥꯕꯤꯅꯤ ꯏꯝꯐꯥꯜ ꯁꯍꯔꯗ ꯂꯥꯛꯅꯤꯡꯕ ꯏꯝꯐꯥꯜ ꯁꯍꯔꯗ ꯂꯩꯅꯤꯡꯕ ꯀꯔꯕꯥꯔ ꯇꯧꯅꯤꯡꯕ ꯑꯇꯩ ꯇꯧꯅꯤꯡꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯍꯔꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯁꯦꯞ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯥꯎꯟꯁꯤꯜꯁꯦ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯜꯂꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯖꯅ ꯃꯁꯤꯗ ꯁꯛꯇꯤ ꯃꯥꯒꯤ ꯄꯤꯕꯤꯒꯗꯕꯅꯦꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯇꯧꯔꯤ ꯀꯅꯥꯅꯣ ꯂꯣꯀꯦꯜ ꯁꯦꯞ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟꯗꯒꯤ ꯍꯧꯔꯒꯅ ꯑꯗꯨꯒꯤ ꯃꯤꯈꯜ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯄꯥꯔꯂꯥꯃꯦꯟ ꯂꯩꯔꯦꯀꯣ ꯑꯍꯨꯝꯗꯨꯅ ꯊꯤꯌꯦꯇꯔ ꯁꯤꯁꯇꯦꯝ ꯂꯩꯉꯥꯛ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯏꯔꯤꯕ ꯂꯣꯀꯦꯜ ꯁꯦꯞ ꯕꯣꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯍꯟꯕꯗꯨꯅ ꯂꯩꯔꯦꯕ ꯚꯣꯠ ꯇꯧꯗꯗꯅ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯁꯛꯇꯤ ꯃꯌꯥꯝ ꯃꯠꯇꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ IMCꯒꯤ ꯃꯥꯅ ꯂꯣꯀꯦꯜ ꯁꯦꯞ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯥꯅ ꯏꯝꯐꯥꯜ ꯁꯍꯔꯁꯤꯒꯤ ꯐꯖꯅ ꯁꯦꯝꯒꯠꯇꯅ ꯇꯧꯒꯗꯕ ꯁꯤ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯣꯏꯅ ꯁꯛꯇꯤ ꯑꯝꯇ ꯄꯤꯕꯤꯗ꯭ꯔꯦꯕ ꯁꯛꯇꯤ ꯑꯝꯇ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯀꯣꯔꯄꯣꯔꯦꯇꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯩ ꯂꯩꯔꯤꯕ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯇꯧꯅꯤꯡꯕꯁꯦ ꯏꯝꯐꯥꯜ ꯁꯍꯔꯗꯒꯤ ꯇꯧꯔꯛꯑꯦꯕꯀꯣ ꯁꯤꯗꯤ ꯃꯣꯏꯅ ꯁꯤꯟꯅꯒꯗꯕꯅꯦꯕ ꯁꯛꯇꯤꯁꯤꯗ ꯃꯣꯏꯅ ꯄꯥꯏꯒꯗꯕꯅꯦꯅ ꯐꯖꯅ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯗꯧꯋꯤ ꯍꯥꯏꯕꯗ ꯁꯍꯔꯒꯤ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯐꯨꯠꯄꯥꯠ ꯀꯣꯛ ꯂꯝꯕꯤꯁꯤ ꯀꯣꯞꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯄꯣꯠ ꯄꯩꯁꯥꯗ ꯁꯥꯖꯤꯜꯂꯛꯑꯦ ꯑꯗꯒꯤ ꯐꯨꯠꯄꯥꯠꯇꯨ ꯈꯔ ꯈꯥꯛꯇꯣꯛꯑꯝꯃꯁꯨ ꯃꯊꯛ ꯊꯪꯕꯗꯗꯤ ꯐꯨꯠꯄꯥꯠꯀꯤ ꯃꯊꯛꯇꯨꯗ ꯕꯤꯜꯗꯤꯡꯒꯤꯁꯨ ꯁꯥꯒꯠꯂꯒ ꯂꯩꯔꯦ ꯃꯁꯤ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯕ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯕ ꯃꯣꯏ ꯃꯃꯥꯡꯗ ꯇꯧꯕ ꯅꯠꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯀꯔꯤꯒꯤ ꯎꯔꯒ ꯃꯗꯨ ꯏꯚꯤꯛꯁꯟ ꯇꯧꯗꯦ ꯅꯁꯥꯒꯤ ꯄꯇꯥꯒꯤ ꯂꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯑꯦ ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯣꯏ ꯀꯩ ꯍꯥꯏꯗꯕꯅꯣꯕ ꯍꯧꯖꯤꯛꯋꯥꯏꯗ ꯄꯤꯌꯥꯔ ꯒꯃꯦꯟ ꯂꯥꯛꯑ ꯃꯇꯝ ꯄꯤꯌꯥꯔ ꯒꯃꯦꯟꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯇ ꯃꯣꯏꯅ ꯁꯤ ꯂꯥꯜꯂꯤ ꯈꯣꯠꯂꯦꯅ ꯏꯚꯤꯛꯁꯟ ꯇꯧꯔꯛꯏꯕꯅꯦꯕ ꯑꯗꯨꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯁꯔꯀꯥꯔ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯤ ꯑꯗꯨꯝ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯁꯨꯃꯥꯏꯅ ꯏꯟꯀ꯭ꯔꯣꯆꯔ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯑꯗꯨꯝꯕꯒꯤ ꯂꯣꯀꯦꯜ ꯕꯣꯗꯤ ꯑꯣꯏꯔꯣ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯁꯛꯇꯤ ꯄꯤꯗꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯁꯥꯒꯦ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣ ꯍꯥꯏꯕ ꯂꯩꯒꯅꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣꯗꯨ ꯉꯥꯛꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯗꯨ ꯁꯥꯒꯅꯤ ꯕꯤꯜꯗꯤꯡ ꯁꯥꯕ ꯃꯇꯝꯗ ꯑꯋꯥꯡꯗ ꯀꯌꯥ ꯊꯥꯗꯣꯛꯄ ꯃꯅꯤꯡꯗ ꯀꯌꯥ ꯊꯥꯗꯣꯛꯄ ꯂꯣꯏꯅ ꯂꯩꯒꯅꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣꯗꯨ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯊꯝꯃꯒ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯣꯏ ꯌꯦꯡꯁꯤꯟꯒꯅꯤ ꯁꯥꯔꯤꯕ ꯆꯨꯝꯃꯕ꯭ꯔꯥ ꯇꯧꯕ꯭ꯔꯥ ꯈꯣꯠꯄꯁꯦ ꯂꯣꯏ ꯌꯦꯡꯒꯅꯦꯕ ꯑꯗꯨꯒꯤꯗꯨꯐꯥꯎ ꯌꯦꯡꯁꯤꯟꯅꯕꯁꯨ ꯍꯥꯞꯄ ꯉꯝꯗꯦ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯣꯏꯒꯤ IMCꯅ ꯄꯤꯔꯤꯕ ꯃꯣꯏꯒꯤ ꯄꯣꯠꯃꯛꯇꯨ ꯉꯥꯛꯇ꯭ꯔꯒꯗꯤ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣ ꯉꯥꯛꯅ ꯌꯨꯝ ꯁꯥꯗ꯭ꯔꯒꯗꯤ ꯀꯩꯗꯧꯏ ꯃꯩꯒꯤ ꯀꯅꯦꯛꯁꯟ ꯄꯤꯔꯣꯏ ꯏꯁꯤꯡꯒꯤ ꯀꯅꯦꯛꯁꯟ ꯄꯤꯔꯣꯏ ꯑꯗꯒꯤ ꯄꯤꯔꯣꯏ ꯂꯩꯔꯤꯅꯦꯕ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯉꯥꯛꯅ ꯆꯠꯍꯟꯗꯅ ꯉꯥꯡꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯛꯈꯥꯏꯔꯤꯁꯦ ꯄꯤꯌꯥꯔ ꯒꯃꯦꯟꯅ ꯇꯛꯈꯥꯏꯔꯤꯁꯦ ꯃꯃꯥꯡꯒꯤ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇꯔ ꯌꯥꯝ ꯊꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀꯣ ꯃꯇꯝꯗꯨꯒꯤ DC ꯑꯣꯏꯔꯁꯨ ꯃꯇꯝꯗꯨꯒꯤ ꯀꯃꯤꯁꯥꯔ ꯑꯣꯏꯔꯁꯨ ꯃꯇꯝꯗꯨꯒꯤ ꯃꯍꯨꯠꯀꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯁꯨ ꯃꯣꯏ ꯃꯇꯝꯗ ꯃꯣꯏ ꯀꯩꯗꯧꯒꯦꯕ ꯃꯣꯏ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯨꯠꯄꯥꯠꯇ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯍꯣꯇꯦꯜ ꯑꯣꯏꯔꯣ ꯑꯗꯩ ꯁ꯭ꯀꯨꯜ ꯑꯣꯏꯔꯣ ꯕꯦꯡ ꯑꯣꯏꯔꯣ ꯑꯇꯩ ꯑꯣꯏꯔꯣ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯍꯥꯟꯅ ꯃꯣꯏ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯥꯟꯅ ꯁꯦꯝꯗꯦꯕꯀꯣ ꯑꯗꯨ ꯁꯣꯔꯣꯛ ꯃꯃꯥꯡꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯅ ꯊꯝꯒꯅꯦꯕ ꯑꯗꯨ ꯀꯅꯥꯗꯅꯣ
ꯃꯣꯏ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯧꯍꯟꯒꯅꯦꯕ ꯑꯗꯨꯅ ꯃꯩ ꯆꯥꯏꯑꯦꯅ ꯁꯍꯔ ꯃꯩ ꯆꯥꯏꯑꯦꯅ ꯄꯤꯌꯥ ꯆꯪꯕ ꯌꯥꯗ꯭ꯔꯦꯅꯦ ꯂꯝꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯣꯞꯆꯤꯟꯗꯅ ꯕꯤꯜꯗꯤꯡ ꯑꯃ ꯇꯥꯏꯅꯕꯗꯣ ꯐꯨꯠ 3 ꯐꯥꯎ ꯌꯧꯅ ꯍꯥꯡꯗ꯭ꯔꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯄꯤ ꯑꯥꯔ ꯒꯃꯦꯟꯅ ꯑꯦꯡꯀꯣꯆꯔ ꯇꯛꯈꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯒ ꯃꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯍꯥꯏꯔꯤꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯤ ꯆꯍꯤ 100ꯒꯤ ꯃꯊꯛꯇ ꯁꯥꯔꯕ ꯕꯤꯜꯗꯤꯡꯒꯤ ꯃꯇꯝꯗꯨꯗ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣ ꯆꯠꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯥꯈꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯏꯁꯇ꯭ꯔꯛꯆꯔꯗꯣ ꯁꯣ ꯀꯌꯥꯗꯤ ꯁꯥꯕ꯭ꯔꯣ ꯁꯤ ꯁꯥꯕ꯭ꯔꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯒꯨꯒꯜ ꯃꯦꯞ ꯑꯗꯒꯤ ꯂꯣꯏ ꯌꯦꯡꯉꯒ ꯂꯣꯏ ꯂꯥꯏ ꯈꯪꯒꯅꯦꯕ ꯑꯗꯨꯗꯤ ꯂꯥꯏꯅ ꯅꯪꯗꯤ ꯁꯤ ꯁꯥꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯒꯗꯕꯅꯦꯕ ꯃꯣꯏ ꯍꯥꯏꯔꯤꯕ ꯃꯍꯧꯁꯥꯗꯒꯤ ꯑꯩꯒꯤ ꯁꯤ ꯁꯥ ꯌꯥꯔꯦ ꯁꯥꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯇꯛꯈꯥꯏꯁꯤ ꯂꯥꯜꯂꯤ ꯑꯗꯨꯅꯤ ꯁꯤꯅꯤꯅ ꯍꯥꯏꯔꯤꯕꯀꯣ ꯑꯗꯣ ꯆꯤꯟꯊ ꯄꯥꯎꯗꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯂꯝꯕꯤꯗ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯈꯣꯞꯆꯤꯟꯗꯨꯅ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯍꯥꯏꯒꯗꯕꯅꯤ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯇꯥꯏꯞꯇ ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯒꯦꯟ ꯅꯨꯡꯖꯦꯟꯅꯤ ꯂꯝ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯁꯤ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯊꯣꯛꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯏꯔꯤꯕ ꯃꯍꯨꯠꯀꯤ ꯃꯤꯅꯤꯁꯇꯔ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯐꯣꯏ ꯃꯀꯨ ꯑꯃ ꯃꯤꯊꯥꯏ ꯃꯀꯨ ꯑꯃ ꯇꯥꯍꯜꯂꯣꯏ ꯁꯤꯠ ꯅꯥꯜꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯀꯩꯗꯧꯈ꯭ꯔꯒꯦ ꯃꯣꯏ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯤ ꯁꯤꯅꯒ ꯑꯄꯤꯜ ꯇꯧꯔꯤꯕ ꯗꯤ ꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯖꯔꯤ ꯗꯤ ꯁꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯃꯃꯤꯡꯗꯣ ꯑꯗꯨꯒꯗꯣ ꯃꯥꯅ ꯑꯄꯤꯜ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯥꯅ ꯎꯔꯤꯕ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯤ ꯁꯤꯁꯤꯡꯗꯣ ꯑꯗꯨꯅꯁꯨ ꯎꯕꯤꯔꯝꯒꯗꯕꯅꯦꯕ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯤ ꯁꯤꯁꯤꯡꯁꯨ ꯎꯕꯤꯔꯝꯒꯗꯕꯅꯦꯕ ꯏꯝꯐꯥꯜꯒꯤ ꯗꯤ ꯁꯤ ꯎꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯣꯏ ꯃꯃꯤꯠꯇꯣ ꯁꯤ ꯂꯩꯔꯦꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡ ꯐꯥꯎꯗꯅꯦ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯂꯦꯟ ꯊꯥꯔ ꯂꯦꯟ ꯂꯩꯗꯣ ꯂꯦꯟ ꯑꯅꯤ ꯈꯣꯞꯆꯤꯜꯂꯒꯅꯦ ꯄꯥꯔꯀꯤꯡ ꯑꯣꯏꯔꯝꯅꯤꯀꯣ ꯆꯠꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯀꯅꯥꯏ ꯃꯃꯥꯡꯗꯅꯣ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯃꯃꯥꯡꯗꯅꯤ ꯄꯨꯂꯤꯁ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯃꯃꯥꯡꯗꯣ ꯄꯨꯂꯤꯁ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯐꯥꯎꯗ ꯄꯥꯔꯀꯤꯡ ꯂꯩꯇꯔꯅꯦ ꯂꯝꯕꯤꯗ ꯈꯥꯝꯃꯤꯅꯤꯀꯣ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯗꯨ ꯇꯛꯈꯥꯏ ꯉꯝꯗꯕꯅꯤ ꯌꯥꯅꯕ ꯂꯩꯅꯕꯅꯦꯕ ꯌꯥꯅꯕ ꯁꯨꯝ ꯆꯠꯅꯕ ꯂꯩꯅꯕꯒꯤ ꯐꯤꯕꯝꯗꯣ ꯁꯤꯅ ꯌꯥꯔꯣꯏꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯅꯤꯌꯣꯝ ꯆꯠꯂꯤꯁꯦ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯅꯤꯌꯣꯝ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯁꯨ ꯀꯟꯒꯗꯕꯅꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯀꯟꯒꯗꯕꯅꯤ ꯑꯗꯨꯅ ꯇꯛꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯨꯡꯒꯤ ꯑꯣꯏꯅ ꯈꯜꯂꯛꯄꯅꯤ ꯅꯤꯌꯣꯝ ꯃꯇꯨꯡꯗ ꯇꯧꯔꯛꯄꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯊꯣꯡ ꯂꯣꯟꯗꯅ ꯈꯣꯠꯇꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯏꯗꯣ ꯌꯥꯅꯤꯡꯗꯕꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯅꯣꯏꯅ ꯁꯣꯏꯕꯅ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯌꯥꯅꯒꯗꯕꯅꯤ ꯍꯥꯏꯕ ꯊꯝꯒꯗꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯇꯨꯡꯒꯤꯗꯃꯛꯇ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯊꯕꯛ ꯇꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇꯔꯗꯤ ꯊꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯕꯤꯍꯥꯔ ꯃꯇꯝ ꯇꯛꯈꯥꯏꯔꯛꯄꯁꯤꯗꯤ ꯑꯁ ꯃꯇꯝꯗꯨꯗꯤ ꯃꯣꯏꯗ ꯑꯆꯨꯝꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯂꯝꯕꯤ ꯈꯣꯞꯆꯤꯜꯂꯒꯦ ꯈꯪꯒꯗ꯭ꯔꯦꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯍꯥꯏꯈꯤꯕ ꯂꯩꯌꯦ ꯅꯣꯡ ꯐꯪꯁꯟ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ 4 ꯋꯤꯂꯔ ꯑꯃ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯕ ꯂꯩꯇꯤꯡ ꯃꯃꯥꯡꯗ 4 ꯋꯤꯂꯔꯗꯨꯒꯤ ꯒꯥꯔꯤꯒꯤ ꯃꯌꯨꯝꯗ ꯄꯥꯔꯛ ꯇꯧꯐꯝ ꯃꯥꯒꯤ ꯒꯦꯔꯦꯖ ꯂꯩꯔꯕ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯦꯞ ꯅꯨꯡ ꯑꯗꯒꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯒꯥꯔꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯈꯨꯕꯥꯛꯁꯤ ꯄꯗꯥꯛ ꯍꯨꯏꯁꯦꯟꯒꯤ ꯍꯨꯏꯁ ꯀꯥꯏ ꯈꯣꯡꯖꯤꯜꯂꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯗꯅ ꯃꯥ ꯍꯥꯏꯗꯣ ꯑꯐꯕꯅꯦꯅ ꯑꯗꯣ ꯍꯥꯏꯗꯣꯛꯈꯤꯕꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯇꯨꯡ ꯏꯟꯈꯤꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯇꯛꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯝꯕꯨ ꯇꯨꯔꯦꯟ ꯍꯨꯒꯤ ꯀꯣꯝ ꯑꯣꯜꯍꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯃꯤꯌꯥꯃꯥꯡ ꯆꯦꯜꯂꯤꯕ ꯅꯥꯒꯥ ꯅꯂꯥ ꯍꯨꯒꯤ ꯇꯣꯝ ꯑꯣꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯨꯒꯤ ꯀꯣꯝ ꯈꯛꯇ ꯉꯥꯏꯈꯠꯂꯦꯅ ꯀꯥꯏ ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇꯔꯒꯤ ꯃꯃꯥꯡꯗ ꯑꯣꯅꯔꯦꯕꯜꯒꯤ ꯃꯃꯥꯡꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯍꯟꯗꯛ ꯄꯤ ꯑꯥꯔ ꯂꯩꯉꯥꯛꯅ ꯇꯧꯈꯠꯂꯛꯏꯕ ꯇꯛꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯆꯨꯝꯃꯤ ꯇꯨꯔꯦꯟ ꯇꯧꯔꯕꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯌꯨꯝ ꯁꯥꯖꯤꯟꯕ ꯇꯨꯔꯦꯟ ꯈꯣꯡꯗ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯁꯤꯟꯕ ꯇꯛꯈꯥꯏꯔꯛꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯑꯗꯨꯅ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯄ ꯌꯥꯔꯣꯏ ꯐꯤꯖꯝ ꯁꯦꯠꯄ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯉꯥꯛꯇꯅ ꯂꯩꯔꯕꯅꯤ ꯐꯥꯔꯒꯗꯤ ꯑꯩꯒꯤ ꯆꯔꯥꯛ ꯄꯤꯒꯅꯦꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯉꯥꯏꯕꯅ ꯉꯥꯛꯇꯕ ꯀꯥꯡꯖꯦꯜ ꯊꯥꯗꯔꯤ ꯑꯗꯨꯅ ꯆꯤꯡꯒꯤ ꯈꯨꯠꯀ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯁꯤꯃꯨꯛ ꯐꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯣ ꯊꯕꯛ ꯑꯣꯜꯍꯟꯕ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯕꯅꯤ ꯅꯤꯡꯊꯧꯅ ꯉꯥꯡꯕ ꯋꯥꯗꯤ ꯂꯩꯄ ꯃꯈꯥ ꯇꯥꯍꯩꯗꯦ ꯊꯛꯁꯨ ꯀꯥꯍꯩꯗꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯄꯉꯥꯡ ꯉꯥꯡꯕꯤꯒꯅꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯦꯟꯀ꯭ꯔꯣꯆꯔ ꯇꯛꯈꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗꯤꯀꯣ ꯌꯥꯝ ꯑꯗꯨꯒ ꯃꯁꯥꯅ ꯈꯪꯗꯅ ꯁꯤꯗꯣꯛꯆꯕ ꯌꯥꯎꯔꯤꯀꯣ ꯍꯥꯟꯅ ꯈꯔ ꯁꯣꯏꯔꯒꯁꯨ ꯁꯣꯏꯔꯦꯅ ꯈꯜꯂꯤꯀꯣ ꯁꯤꯁꯨ ꯈꯨꯕꯥꯛ ꯈꯨꯅꯤꯡꯉꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯕꯔ ꯃꯐꯤꯌꯥ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯄꯨꯂꯤꯁ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯑꯃꯗꯤ ꯔꯥꯖ ꯚꯕꯟ ꯃꯃꯥꯡ ꯐꯥꯎꯗꯨꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥ ꯄꯨꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯥꯎꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯔꯥꯎꯟ ꯀꯌꯥ ꯄꯨꯊꯣꯔꯛꯄꯒꯤ ꯆꯌꯦꯠꯅꯕꯁꯤ ꯑꯗꯨꯝ ꯂꯩꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯗ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯒ꯭ꯌꯥꯟꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯌꯣꯛꯈꯠꯁꯤ ꯀꯣ ꯁꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯕꯔꯃꯣꯁꯣꯞ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯀꯥꯏꯗꯒꯤ ꯎ ꯆꯥꯔ ꯑꯗꯨ ꯊꯥꯈ꯭ꯔꯦ ꯎꯍꯩ ꯄꯥꯟꯕꯗꯨ ꯌꯥꯎꯏ ꯑꯗꯨ ꯎ ꯄꯥꯟ ꯐꯖꯅ ꯊꯥꯔꯒ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯊꯝꯒꯗꯕꯅꯤ ꯑꯩ ꯉꯁꯥ ꯈꯜ ꯀꯥꯏꯕꯗ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝ ꯍꯤꯡꯕꯗ ꯋꯥꯈꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯃꯪ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤꯗ ꯃꯊꯧ ꯇꯥꯏꯌꯦꯕ ꯆꯨꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯃꯪꯁꯦ ꯀꯅꯥꯅ ꯀꯣꯛꯊꯣꯔꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯖꯨꯒꯅꯤ ꯒꯨꯒꯜꯒꯤꯅꯤꯀꯣ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯃꯇꯝ ꯑꯃꯅꯦꯕ ꯁꯤ ꯈꯪꯅ ꯐꯥꯎꯗ ꯃꯥꯒꯤ ꯂꯣꯀꯦꯜ MLA ꯑꯃꯅ ꯆꯤꯡꯒꯤ ꯂꯝꯗꯨꯒꯤ ꯃꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯀꯣꯛꯊꯣꯛꯄꯗ ꯃꯥ ꯈꯪꯗ꯭ꯔꯕꯅꯤꯗꯅ ꯄꯣꯄꯤ ꯊꯥꯕ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯛꯊꯣꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯂꯣꯏꯔꯛꯄꯅꯦꯕ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯎꯖꯥꯎ ꯀꯌꯥ ꯑꯃ ꯌꯥꯟꯊꯠꯂꯀꯥꯟꯗ ꯒꯥꯔꯤ ꯉꯥꯟꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄꯗꯣ ꯖꯤꯔꯤ ꯎꯖꯥꯎ ꯃꯌꯥꯝꯁꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏꯅꯦ ꯑꯗꯨꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯅ ꯁꯤ ꯀꯥꯏꯗꯒꯤ ꯎꯅꯣ ꯌꯥꯝ ꯆꯥꯎꯏꯀꯣ ꯀꯥꯏꯗꯒꯤ ꯌꯥꯜꯂꯤꯅꯣ ꯀꯥꯏ ꯄꯨꯔꯤꯅꯣ ꯅꯤꯌꯣꯝ ꯃꯇꯨꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯐꯥꯗꯅ ꯐꯥꯕꯗꯤ ꯃꯣꯏ ꯅꯠꯇꯦꯀꯣ ꯃꯨꯊꯠꯂꯤꯗ ꯇꯧꯔꯀꯥꯟꯗ ꯅꯤꯌꯣꯝ ꯆꯨꯝꯗꯦ ꯈꯣꯠꯇꯦ ꯑꯗꯣ ꯉꯁꯤꯐꯥꯎꯕ ꯇꯥꯗꯦꯕ ꯑꯗꯨꯗꯤ ꯑꯁꯤꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒꯦꯡ ꯃꯄꯤꯛꯀꯣ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕ ꯑꯃ ꯂꯩꯌꯦꯕ ꯁꯛꯇꯤ ꯄꯥꯏꯕ ꯇꯧꯔꯒꯗꯤ ꯏꯌꯥꯗ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯄꯥꯏꯗꯕ ꯇꯧꯔꯒꯗꯤ ꯑꯥꯏꯟ ꯊꯣꯡꯗꯨ ꯊꯨꯔꯒ ꯑꯗꯨ ꯖꯦꯜꯗ ꯂꯩꯕ ꯐꯤꯕꯝ ꯂꯩꯕ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯩꯔꯤꯕ ꯑꯗꯩ ꯐꯣꯔꯦꯁꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯣ ꯌꯥꯝꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯌꯥꯝ ꯅꯨꯡꯁꯤꯒꯖꯥꯠꯅꯤ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯃꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯑꯗ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯐꯣꯔꯦꯁ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯐꯣꯔꯦꯁꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯟꯅ ꯎꯒ ꯄꯨꯊꯣꯛꯇꯅ ꯅꯨꯡꯗꯥꯡꯒ ꯊꯧꯗꯣꯛꯏꯗꯣ ꯅꯨꯡꯗꯥꯡ ꯊꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯎ ꯄꯨꯊꯣꯛꯄꯁꯤ ꯅꯨꯡꯗꯥꯡ ꯂꯣꯏ ꯊꯧꯒꯗꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯕ ꯑꯌꯨꯛꯀꯥꯟꯗꯤ ꯊꯧꯕ ꯌꯥꯗꯕ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯃꯇꯨꯡꯗ 2:30 ꯊꯧꯒꯗꯕꯅꯤ ꯅꯣꯡꯉꯥꯜ ꯊꯧꯒꯗꯕꯅꯤ ꯂꯩꯕ꯭ꯔꯥꯕ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯧꯔꯛꯑꯦꯕ ꯃꯣꯏ ꯊꯧꯔꯛꯏꯁꯦ ꯐꯣꯡꯅ ꯑꯩꯅ ꯌꯥꯕ ꯐꯣꯡꯅ ꯂꯥꯛꯎ ꯂꯝꯕꯤꯒꯤ ꯔꯨꯠꯇ ꯆꯠꯂꯛꯄꯗꯒꯤ ꯊꯦꯡꯈꯤꯕ ꯑꯃꯅꯤꯀꯣ ꯅꯨꯡꯗꯥꯡ ꯑꯣꯏꯕ ꯑꯃꯅꯦꯕ ꯐꯨꯔꯥꯟ ꯅꯥꯂꯥꯒꯤ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟꯅꯤꯀꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯡꯁꯦꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯂꯩꯀꯥꯏꯅꯤ ꯍꯥꯏ ꯃꯌꯥꯝꯅ ꯂꯩꯀꯥꯏꯗꯨ ꯃꯤ ꯂꯣꯏ ꯈꯪꯅꯦꯕ ꯃꯥ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕꯅꯤ ꯁꯤꯗ ꯈꯪꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯗꯒꯤ ꯐꯝꯖꯥꯎ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯂꯩꯕꯥꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯁꯦꯟꯗꯨ ꯈꯪꯉꯦꯕ ꯃꯥ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯅꯤꯌꯣꯝ ꯂꯥꯟꯅ ꯎ ꯋꯥ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯕꯤꯌꯨ ꯅꯤꯌꯣꯝ ꯆꯨꯝꯕꯒꯤ ꯅꯤꯌꯣꯝ ꯊꯕꯛ ꯇꯧꯕꯤꯌꯨ ꯂꯥꯜꯂꯒꯗꯤ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯦ ꯔꯨꯜ ꯆꯨꯝꯕ ꯂꯩꯕꯥꯛ ꯑꯝꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯟꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯌꯥꯝꯕ ꯀ꯭ꯂꯥꯁ ꯇꯧꯗꯕ ꯐꯤꯕꯝ ꯂꯩꯔꯦ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀ꯭ꯂꯥꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯦꯡꯀꯔꯅ ꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯏꯔꯕꯒꯤ ꯍꯪꯕꯒꯤꯗꯗꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯄꯥꯎꯅꯦ ꯑꯩ ꯂꯧꯖꯒꯦ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯅꯥꯒꯔꯤꯛ ꯑꯣꯏꯗꯕ ꯁꯤꯇꯤꯖꯦꯟ ꯑꯣꯏꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯗꯒꯤ ꯁꯦꯝꯗꯣꯏꯅꯤꯀꯣ ꯃꯣꯏꯒꯤ ꯃꯁꯥꯗ ꯍꯦꯜꯗꯤ ꯁꯣꯁꯥꯏꯇꯤ ꯑꯣꯏꯍꯟꯕ ꯑꯐꯕ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯍꯥꯎ ꯐꯪꯍꯟꯕ ꯑꯗꯒꯤ ꯃꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝꯗ ꯑꯄꯟꯕ ꯑꯃꯇ ꯑꯩꯈꯣꯏꯒꯤ ꯂꯩꯍꯟꯗꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯝꯍꯟꯒꯗꯕꯅꯦꯕ ꯗꯤꯜꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯗꯤ ꯑꯩꯈꯣꯏ ꯗꯤꯜꯂꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯕꯣꯔꯗ ꯀꯥꯏꯅꯒ ꯑꯗꯨꯒꯤ ꯐꯖꯅ ꯇꯧꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯊꯥꯗꯔꯒꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯣꯏ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯔꯨꯝꯒꯥꯁꯦ ꯃꯆꯪ ꯆꯥꯅꯕ ꯀ꯭ꯂꯥꯁ ꯔꯨꯝꯒꯥꯁꯦ ꯁꯦꯝꯕ ꯈꯣꯠꯇꯕꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕ ꯂꯨꯄꯥ ꯀꯣꯇꯤ ꯀꯌꯥ ꯀꯥꯏꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯔꯦꯕ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯔꯤꯒꯦꯕ ꯐꯠꯂꯥꯡ ꯁꯦꯒꯥꯏꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯇꯕ ꯑꯣꯖꯥ ꯃꯁꯤꯡ ꯁꯨꯅ ꯂꯩꯇꯕ ꯈꯣꯡ ꯍꯥꯝꯕ ꯂꯩꯇꯕ ꯃꯄꯥꯟ ꯊꯣꯛꯄ ꯂꯩꯇꯕ ꯁ꯭ꯀꯨꯜꯗ ꯑꯌꯥꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯕ ꯑꯉꯥꯡꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯅ ꯃꯍꯩ ꯂꯧꯁꯤꯡ ꯃꯉꯥꯟ ꯀꯃꯥꯏꯅ ꯐꯪꯗꯣꯔꯤꯕꯅꯣꯕ ꯑꯣꯖꯥ ꯋꯥꯠꯄꯒꯤ ꯃꯌꯥꯝ ꯑꯃ ꯑꯣꯖꯥ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯩꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯦꯛꯆꯔꯁꯤꯡꯁꯦꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯁꯦꯂꯔꯤ ꯆꯞ ꯆꯥꯅ ꯄꯤꯒꯅꯦꯅ ꯍꯥꯏꯕ ꯃꯌꯥꯝꯅ ꯂꯩꯉꯥꯛꯅ ꯍꯥꯏꯈꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯕꯗꯤ ꯄꯤꯕꯤꯗꯅ ꯂꯩꯔꯦꯕ ꯑꯗꯨꯅꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯣꯏꯁꯨ ꯂꯩꯉꯥꯛ ꯂꯩꯔꯤ ꯍꯥꯏꯅ ꯃꯣꯏꯅ ꯂꯩꯉꯥꯛꯇ ꯃꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯣꯏꯕ ꯃꯨꯗ ꯑꯩꯈꯣꯏ ꯈꯣꯡ ꯆꯪꯁꯤꯜꯂꯒana ꯑꯩꯈꯣꯏ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯅ ꯅꯨꯃꯤꯠ 2-3 ꯌꯦꯡꯕꯅꯦꯕ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯨꯗꯤ ꯍꯦꯛ ꯑꯣꯖꯥꯁꯤꯡꯅ ꯂꯦꯛꯆꯔꯁꯤꯡꯅ ꯃꯤ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯥꯡꯒꯅꯤ
ꯑꯗꯨꯅꯗꯤ ꯃꯣꯏꯁꯨ ꯇꯧꯅꯤꯡꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅꯤ ꯍꯥꯏꯔꯒꯗꯤ ꯂꯩꯉꯥꯛꯇꯨꯅ ꯂꯥꯎꯊꯣꯛꯄꯤꯔꯣꯗꯅ ꯅꯣꯏꯒꯤ ꯄꯦꯟꯗꯣꯟ ꯁꯦꯜꯗꯣ ꯍꯟꯖꯤꯟꯕꯤꯔꯣ ꯁꯤ ꯇꯧꯕꯅꯤ ꯁꯦꯟꯊꯨꯝ ꯐꯤꯕꯝ ꯐꯠꯇꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯁꯨ ꯁꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯅ ꯋꯤ ꯏꯐꯦꯛ ꯐ꯭ꯔꯣꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯣꯏ ꯄꯤꯖꯔꯒꯅꯤ 하이나 하이오바 하이르거디 오사증 좀 미기 잠네 공군다바 미기 잠네 그 레박 뭐저 벤더 책 동문 떼봐 마차 뭐 시리네 마차 보이니 마차 뭐 이런 일이네 봐 아주 거리 되게 쉬워 하이도 거리기 놓아 아주 그지 동이 퓨처 제저 어저번에 이사 슈 뭐야 보는 먹도 약점 또에 람비기 빠랭 잘 해봐 휴먼 젠 셈마가다 플랫카드 파이르간다 콜라우 로레 아니기 라이트 담바 방극들에 시디 가만히 또 두는 거지 라 머럭시다 라이트 담다바 릴립 캠들 레바 ITP 매양 와드나 아강 비 매양 레이레 아니 릴립 캠들 레이트 뭐 매양 프로 라이트 뭐 방안우 아니 거기 제네레이션 제 뿌라 붙을게 해버라고 마이 마싱이 망한 방언을 한번 또 들을까 뭔가 방언을 이 컴피티티브 exam 매양나 우리 맞습니다 거기 거기 공부하는 봐 거기 공부하는 봐 거기 또 쉬워 봐 하이지 아두는 거기 레가기 타박 또 레바 매양 레가기 아까마차리 오이르바 바트리 만돈 오이르 매양 본 박식이 와레 보면 로로가 달라이 하면 도 뭐기 마상 추징도 레가기 스쿨 따만 거 더블이 하이바마 뭐기 초비야 돼 나가나게 아다가 나 반 타도더라 이사 초비야 돼 아주 초비야 돼 아주 초비야 돼 또 레이레 아그 레가기 스쿨 매양 뒷강 공사이 피움들 레 담을 거리기노 아주 오자 구조 그러더니 렉처러기도 고 아주 자기 할 책에 되고 그들 문에 달려도 만도 말음 잡으니 문에 땅이 하면 돼 내가 비니 해도 기분 해봐 내가 비니는 방금 덕분에 해봐 방금 덕분 비니 해가 비자 거리기노 봐 아들이 보셔 그는 마찬 사드라 내가 내리 이마이 발레리는 벤돈 색도 보내봐 아주 사드라 방금 얘기하면 돼 봐 아주 소이디 아주 아무런다 농을 바우다 sorry aku silbat aku cover tahu jab dimang duri ni aduna mayam pun bakse bapan tholaga mahiro chi tawra bani si lui rabani human chen semba thadaki angang mo yoru human chen sem jakul ena manipura angang bu puthogan ni human chen semaga stack ki le ba ka mane ba sai lagi oru gi mayam pun bok nei bo che kali wono ai ba mo gi si bo gi ang tar bane ba aduna mase laga nga thuno chen biu aku gi lecture se gi obat pem thok to pire gani ai hu di wari 다시도 가비우 누메지 가비우 하이와 한 비비로 아주 한절 한 비로 오사신 오사니고 오사 록싱마라 비도르비니 마이타 비도르비니 오사시 고슈하면네 뭐심범도 또 오가랭 뭐다 때봐 오사 오게는 오사 오이레네 봐 프로페션 맞춰 좀 동되네 봐 아주 마시 저기 마시 폰 바카이 레 카잔데 레 알마 라다 타이 레가 가 타이 레가 하기 와도 타보 방도 비로 퓨처기 안강 진 간비로 오사신 주 간드르게 안강 간베야로 아니 뭐 간도 호너 비우 아주 상대비르게는 아주 탐적이 야몽이 생시 오자기 실름 마탐 가이톡피다니 코기 노티스인도 TV나 유쿠딩 삼자리바 뉴스 애널리시스 프로그램 치데 서 야비비담다 오자부 하니알리다 타 포녹서리 미행 타베 분노 쿠소 이코노나 쿠름저리 Welcome to Uttaranchal Chahi khudingi miyoi lising kaya NEET exam to qualified oragasu sudna tagi miyoi khradam government selection phangduna MBBS tambai khudong saba phang lemhori ba NEET qualified oraba student singda wahang khara lae makhoi ne MBBS tambagi manglan ji mang phawna roidra makhoi gi damak lambi amata leitrabra lairaba mahiro singna karam na MBBS tambai agani foreign da chattuna MBBS tamnari se kaya gi matik lubagi haibana chingba wahang mayam lae wahang singsigi pawkhom adu poduna lakche adom na NEET qualified oraba malem gi tongan tongan mafam kaya da
गवर्नमेंट कॉलेज कया एडमिशन तौब खुदों चाब पूदना लाचरे सेल की खुदों चादब महरों एजुकेशन लोन की मतंग लौदना MBBS तंबई खुदों चाब लेजगने चाही कुन हेना महरों लिसिंग कया रशिया चाइना कजाकिस्तान उज्बेकिस्तान बांग्लादेश यावना तोंगान तोंगान लेबाकसिंगदा MBBS एडमिशन दा मांगजिल थाना मतंग पांगदुना लाक्लबा JR इंटरनेशनल एजुकेशन कंसल्टेंट दा लिंक्सिनबिरो FMG नत्रगा नेक्स्ट एग्जाम की दमक फाउंडेशन कोचिंग फैसिलिटी सु लेगने अदुगा इंटायर नोटिस मनुंगदा बेस्ट FMG एग्जाम रिजल्ट्स पुथोक्तुना लाक्लिबा कंसल्टेंसी अमने अकुप डिटेल की दमक पीरिबा नंबर से कांटेक्ट तबियो नत्रगा नोटिस विंडो TV बिल्डिंग दा लिंक्सिनबिरो